Online Manipur YouTube channel swing birba mayam pung ko mo kahna taram nok sari han badayam na maru iba update ama THOUNAOJAM BRINDA dagi thamjage MANIPURGIDMK NATHAMOI SENGADI assembly session du NONGMAKHK FMLOI NATHAMOI SENGADI autonomous district council bill gi demand naron da pithok loi government amadi civil society organization na Manipuri yonthok pani haina BRINDA THOUNAOJAM na mahaki FB posta asumna update tawri aduga mathang update na miyam na pamba assembly session matamdo phangdrasu ngasi asi Manipur gi oina maru oiba numit amadi oiri NONGMAKHK ki assembly session asi live yengna bamyoi lakhs kya na ngainari aduga mathang update na NONGMAKHK ki session house ta sarang na basaktam amma uraba yai Manipur gi wathok government na resolution oina puthok laba yai tarani thoisuba Manipuri legislative assembly ki NONGMAKHK phanggadaba monsoon session hayeng ayupung 13 da horagani NONGMAKHK ki session asi khwaidagi sarang na bamifam am oiraba yai Manipur gi hauzik thoklibu wathok Lanthok Singh asige matang the government resolution ama house ki leader na puthok laba yai assembly session asige matang the ngasi nimitang chief minister nongthoma BRINDA chair logduna ruling party the labor members singi floor coordination ki mifam ama pangthokre mifam aduda hayeng ruling ki kangbu na kari tawgadaba no haibadu yamna kupna khanaki adumakpu kari khanaki bano haibadu di Sapsana member amatana haidokide thajabe yabam famdagi phangba paun hai ngasi nimitang phawba hayeng ki session asige business ki list phongdri hayeng ay phong laba yai hayeng gi mifam asida wahang paukum lairaroi calling attention lairaroi half an hour discussion lairaroi adumakpo house ki leader chief minister nongthongba BRINDA rules of procedure and conduct of business ki rule number 131 gi makhada publication of no yet name motion oina government na resolution ama pukhatlaba yai government resolution ase pukhatpada Manipur thokliba amasung thokhiba tangdu leita da thodok singi asamba statement adu chief minister na thamlaba yai amarom the house to opposition oina leiba congress ki MLA mangana su rule ase ki makhada house ki oiba warep ama launonaba motion ama thangalakrabani congress ki MLA manga haibadi okram ibobi kangujam ranjit kaisam megasandra TS lokeshwar amasung okram surjakumar na khuyek piduna haukiba thangsin numita Manipuri legislative assembly gi motion ama thangalakrabani hairiba motion adu khanna gadra natragana khanna roidra haiba hayeng speaker na lepkani agenda gi matung ina hayeng mifam hek hobaga laikhidraba house ki member amadi kai khumnaba utkani madugi matung tarakpada house committee gi reporting mathang thamlagani madugi matung tarakpada kari business lokhut kadage haiba ngasi numidang phawbadi tangdang ba amakhangba ngamdri Manipur legislative assembly gi mathau tawriba lusingba singna hojik ko khwaidagi sariba wafam ama haiba targadi kuki jo kanglup ki MLA tarasuti pigadra natragana tuminna khangjinadra to kadra haibasini aduga to update amana Guwahati dagi Imphal pawa pochi prokpagi mamal kg amada lupa mapan laure pochi puba truck sing jiri bam dagi Imphal yoropada numit mangani changle Manipur gi law and order mapung phana laksin bangam khidaba amasung lambi gi pim ka hena fachi laktabana mafam kaya morom yoropana maram oirega national highway 37 jiribam gi Imphal pawa gi port puba truck amana lakpadu numit mangani changle masigi sumathak to Guwahati dagi Imphal pawa port prokpada mamal kg amada lupa mapan yaure Manipur kanglup ki irang thokraba matung amasung makha taba pamdabi thodok sing maram oirega Imphal Dimapur lambi da port pusilakpagi thabuk ayamba lepkhre marak khara blockade kamthok lammi matamdo su khulai paiba lup kayana phongnu lupa lising tara gi mathakta laurokpadagi gari mapu singna Guwahati Dimapur Imphal gi lambi da gari chalan kide ta singnama ki state asigi tangai phada polam sing pusinbagi khwaidagi phaba lambi national highway 2 Imphal Dimapur lambi asini lambi asi Guwahati dagi Imphal phaba kilometer samri ga marfu gumdoi khak sangi numidang Guwahati dagi thaurokpada mathangi numit ki nungthin gi matamda Imphal thungba ngamli maram aduna transporter sing na port asing mansu KGM da lupa manga yauna laude maram asne Imphal Dimapur lambi committee on tribal unity kotuna amuk ana lambi asida blockade tawragani haina langthokibana maram oiraga pochai puba gari sing amasung tampakta khundariba maitei sing Imphal Dimapur lambi da satpa lepkhre army lambi thing lamba sing phana tan thokrabasu matam amada hekta khudong thiba thorak pa yaba maram na truck sing lambi asida sangna rakhidre hari sterasi gi lifeline ahum leijaraga su hojiki matam da maru oiba lifeline oina sin riba sim Imphal jiribam lambi national highway 37 asine Guwahati dagi silchar phawba gi lambi gi asang basi kilometer 3 ga yankai ga mangani aduga silchar dagi jiribam
फाउरगा इम्फाल यौरक्प फाउबगी असांग किलोमीटर 234 लंबी असिगी अपुनबा असांगबना किलोमीटर 412 ओइरी गुवाहाटी दिमापुर फाउब लाकपगी लंबी असिदी लंबी फिबम फत्तबा हाइबा अमा लैते अदुबु गुवाहाटी सिलचर फाउब लाकपगी लंबीदी मरक मरकता खुदुंगचादबा कया मरुम मयोगनै अदुगा मथंगी अपडेट असिना अंगांग 13 फाख्रे हाइबगी तोंगादा मियोय लिसिंग कया हौरख्रे मणिपुर हौकिबा मे अहुमदगी मैतै अमदि कुकी फुरुपकी मरकता खुथोकनादुना मिसिमिना कया मरुम यावरदुना यामना सरांगना फिल्म अमदा लैनिंगे चरक असिदा कबो वक्सिंगी महिलोइसंग अमदगी महिलोइ ट्राट्रुक सकंगदबसिंगना फाख्रे हाइबा पाउ संदोकनरपदगी मियोय लिसिंग कयाना नंबोल पुलिस स्टेशन कोनबा कामोंग मैकैदा थुमजिननख्रे थौदोक असेंग असि नुमित योंगबा अद्वाइदगी हौना थोकिबनी कबो वक्सिंगदा लैबा हौक्रम बान हाई स्कूल की महिरोइ नुपी मचा 13 रोम सकंगदबा मियोइसिंगना इको भेन अमदा फादुना पुख्रे लोइना महिरोइ अहुमना कामोंग एरिया द भेन अदुदगी चोंगथाउरे हाइबा पाउ अमा पाक संदोरपदगी मैकै कयादगी मसिंग यामलब मियामना कामोंग अमदी मसिगी मनिंगदा लैबा सिंगी ताइनबा मफमसिंगदा थुमजिननखि मसिदा बिष्णुपुर डिस्ट्रिक्ट पुलिस के अहेनबा फोर्स कयासु संगसिनदुना पामदु थौदोकसिंग थोखंदनबा ngakshenbagi thabuk chatki miyam aduna kamong khulgi maningda leiba tongai khailo khunau khailo khunjau tuinom na sing mfam sing da tibu humbagi thabuk phawa sataki serak asida iko ben adu tagi song thaure hairiba angang sing adu kamong gi mafam amagi police na imung manung gi miyoi singapunna laukhotla tungda nambol police station da hong chataki makoi homo kabo working area da gini hairi makoi hom gi manung da mahiroi anina class 8 amadi mahiroi amana class 6 tamli bani hairi makoi bi wahang pahung sathabada angang sing adu makoi farubana te school gi suti huran bada imung manung na khangnaraklegani haina kibadagi sakangdaba sing na farubani haina sandokibani haina phongdorakibani hairi wafam asi kamong du thumjiliba miyamna su pau phangnarakpadagi mafam adudagi handoknarakhi hairi video sing bibagi damuk mayam pumna pum kana tagachari ano update ki damuk nusi video channel subscribe to video mo thank you so much